Karong the truck ani mai thadokre UNC na pungkun marigi total shutdown chathagani haina lauthokre mamang thagi tarahumdoi da lailon wifi khuldagi mamin amusung makhut punsillaga kuki terrorist khutpu amana pharag pukiba pastor ani yauna nagamisam taruki asiba haksang ngarang combined force na khul asimakki mafam amadagi fangle habagi pauta bada kusauna rusingna senapati district ki karong da leiba MT Jayon Higher Secondary School manakta pochai puba truck ani mai thadokre Odo si pauna hai truck ani aduda chana thakna nawa polam sing haptuna kuki khul sing da punana ba lakpadagi kosauna raba miyamna thatlaga bafam aduda mai thakibani hari todo si ngarang numidang wairam pung taruk lom tarak pada thokibani police na pawasi hek tabaga thodok thokfam da police na sangsin kibaga loinana case ama lokot kre hari Amaromda naga misam tarukpu si na phangkhibabu yaningdawa phongdokladuna United Naga Council UNC na ngasi gi ayuk pung taruk tagina thasi gi tana nithoi gi ayuk pung taruk fauba Manipur gi naga tariba area singda pung kunmari gi total shutdown gi khongjang changselegani haina lauthokre UNC gi serola mana wafam asi lauthorpuga loinana su abrogation togodabani amasong KNFP bu terrorist organization ni haina lauthokpuga loinana lalolob asigi president oiriba Semin Thang Elias Thang Boy Kipgen gi loinabi deputy chief minister Nemsa Kipgen bu kudakta pham masidagi lauthokadabani haiba yauna charter of demand marisu talakle Manipur da Jal Jeevan Mission ani dasmik sinu paikhatnaba MOU khutyek pinakre New Delhi gi damangrang Imphal thadokhiba chief minister Waikem Sanna Karang Union Lenga ki Ministry of Jal Shakti ki Muchinga Manipur Lenga ki Marakta State Asida Jal Jeevan Mission JJM 2.0 gi Thabak Sing Paikhatnaba Memorandum of Understanding MOU ama khutyak pinakre Khutyak pinakhiba sida Chief Minister na hai mission nasi gi ani dasmik sinu gi damak ngasi khutyak pinariba asi sauthukningai ni mission ani dasmik sinu asina National Rural Drinking Water Program bu thabak ta onthok lagani MOU asina masigi damakta mathau taba infrastructure sing semgatuna tungkoinagi oina miyam da kana ba phangananabagi pandam da thamli JJM ani dasmik sinu gi manungda ising phanghanba Sujalam Bharat Digital Framework semgatpa clear operation amasung maintenance policy sembana singba yauri mission asigi lenga khakki natana kumjali singani gani futareta wehengani haiduna pandam thamliba Biksit Bharat ki manung chanbani haina su phongdokhi Manipur da JJM ani dasmik sinu gi thabak sing mapung phana pangthokani haibagi thajaba piraduna lenga na masigi damakta pukning sang na honagani haiki MOU khutyak pinabada Jal Shakti gi Union Minister CR Patil Deputy Chief Minister Losi Dikho Union Lenga ki Department of Drinking Water and the Sanitation gi Secretary Ashok KK Mina amasung atai official singna saruk yakhi Jun 15 dagi lawmi singda fertilizer amasung organic ki har sing phanghalagani Peter Salam Manipur da me ahum soklising ani ko kulumdoi dagi irang leiraklabasu state asigi miyamna sadabadi yadabani na agriculture loisangna chinjak puthok leba lawmi singi mathau tawa faudi fertilizer organic ki har sing thasi gi 15 dagi hauraduna state asigi sing amasung tam gi lawmi singda chattuna yenthokpa hauragani haina Manipur lenga ki lawu singu loisangi director Peter Salam na phongdorkhre Agriculture loisang na lawmi singa kucham na duna chaliba komjali singani ga kuntaruk asida modern village mapan gi lawpari lising ahum rom da natural farming gi thabaksu kanna paikhalagli nongju pantha laktringai da mangoina na mathau tawa fertilizer sing marangkai na leire urea bag amada ahong ba mamal da lawmi sing da lupa chani ga humdra da phangalagani organic fertilizer gi oina MRP da lupa chamri ga marfu oirgasu loisang asina lupa chani ga yangkhai da phanghangani hari loisang asina miyoibagi haksang da sokningai oiba chemical gi har sing
siznaba hantanba akan bathabak paikatli maram sina akhoi gi lomi singna pothok henna pothokna bagi wakhalda chemical har sing ka hen siznarbadi laibak lehau gi sang asi asum hantharuktuna mamai thangdadi hu sian ba laibak ohelaktuna pochai tha ba yaraktrabadi tungda lakada bai chai su singna jinjak phangdabagi awaba mayuknarpa yai Paramasina chemical gi har sinabagi thawong asi tapna hantha hananaba honarakpani hairi loisang asina laumi singda urea yauna fertilizer sing amadi organic ke har yen thokpa lakpada laumi singna lausin duna sinabiu hain su apel torukhi Director na makhata na hai Manipur da vermi compost har puthokpa unit sanipan ge yankhai manga rom leire unit singna har makhal asi puthokpagi thabakta pukning thawgatpaga loinana henna puthoktuna miyamda phangananabagi pandamda unit amamamda lupa lising yankhai pinanaba thaurang su tauri hairi Manipur dagi squadron leader Rizwan Malik da President Murmu na Bir Chakra khusinakre President Draupadi Murmu na haukibaning thawkawa numita Rashtrapati Bhavan da pangthokpa Defense Investigator Ceremony soklising ani ga kuntarukta laibak asigi saknai raba Army Navy amasung Air Force ki masai hingliba amasung laikhidraba khara yauna tongan ba rank and file da laiba officer personnel sing da Kirti Chakra taret Bir Chakra taramanga amasung Shaurya Chakra kunmapan lan thokibada Manipur dagi taramathoi peragi Major Laisang Them Deepak amasung BSF ki Constable Deepak Singa khamda Bir Chakra piduna ikai khumnakibaga loinana laibag asina terrorist singi mayokta maipak na sathakiba Operation Sindurda thoido hendokpa mathauna utkiba squadron leader Rizwan Malik flying pilot tasu Bir Chakra gi mana khuchinakre Panbiyawadi Rizwan Malik National Defense Academy da sangdringai gi mangoinana Sainik School Imphal gi mahiroi oikibani mahak Imphal East District ki kaikhu dagini Plan shutdown MSPDCL gi Kwaketel Subdivision 2 gi Senior Manager gi Cherolamada 33/11 kV Sangai Pro Substation gi 11 kV Malom Feeder gi consumer singda tha asigi taranithoi amasung tarahumdoi gi ayuk pung mapal dagi nungtil pung mari phauba anauba pole erection amasung HT light cover conductor retreating tawgudabana maram oraka hairiba matam asida plan shutdown tawgani maramasina feeder sina konsinba area singda laiba consumer singna mai fangloi hairi Pharo foreigner taret ki boy sample khongkat pagi ayaba pibiu NIA New Delhi June Tara Unlawful Activities Prevention Act UAPA gi makhada thibo homba gi tabak chatharkhiba Mizoram Myanmar training module gi case ka mari lainana phakhiba US citizen ama amasung Ukraine macha taruk ki specimen voice sample khongkat pagi ayaba pibiu haina National Investigation Agency NIA na BNSS ki section 394 gi makhada Delhi ki Patiala House Court Complex ta leiba court amagi special NIA Judge Prashant Sharma da application file tawrkhre NIA na foreign national taret asigi voice sample khongkat pagi ayaba PBU haijarkhibasi Mizoram Myanmar training module case ka mari lainana electronic evidence forensic examination chathananabani case asi chahi asigi March 16 daki Home Affairs Ministry gi direction matung inna UAPA gi section 19 gi makhada register tawkhibani pokhai bagi thodokta lanmi ani laikhidre Jammu and Kashmir Jammu and Kashmir gi Baramulla district ta leiba Uri sector gi line of control LOC da soiba dagi thokiba pokhai bagi thodok amada army personnel ani laikhidraba personnel ani adu Maharashtra dagi ngaaktani amasung makhoi pokhai bagi thodok aduda sokpadagi laikananaba pukhatpada layeng sang yauba ngamdana laikhidabani Haujik Pawbig Winadi Army gi Maikaidigi Pokhai Bigi Thodok Aduga Mari Lainana Wafam Amata Fongdor Palaitri Amasung Pokhai Kiba Pochak Adu Karinu Haiba Kangbangamdri Hari Guwahati the Regional Recruitment Center Tambinana Bataksin Kre Guwahati June Tara Northeastern Region the Operatoriba Central Government Office Public Sector Undertaking PSU
public sector bank na singbagi recruitment process hen na laithukananaba awang nongpok ki candidate singidamakta Guwahati da regional recruitment center ama semgatpiu haina Congress lu singba Debabrata Sakyana Prime Minister Narendra Modi da iba serol thaduna taksinkhre serol aduda mahakna awang nongpokta lairiba naha singasina tabok phangdabagi sang hengalakliwasi yengsinba ngamnanabagi recruitment process ki structure su semdokpiu haina phongtokhi Iran na US Navy ki jahaz da drone na landakre Tehran June 10 America ki lanmi na Iran ki territory da landakraba matungda Bahrain da leiba US ki Fifth Fleet da Iran na drone siznaduna laman khombagi landa sathakre Iran ki Islamic Revolutionary Guard Corps IRGC na phongdorokpada Iran ki territory da landa satharakpagidamak laman khomba oina drone ki landa adu sathakhibani hairi Middle East ta thokliba wathok asi nongmagi pakthok chauthorpag loinana Tehran amasung Washington gi marakta ungkhatnaba hengalaklingai sida United States na kha thangba Iran gi jang sirik amasung Kesam da landarakibani hari landarakpa adugi paukhum oina IRGC gi lanmi singna United States ki jahaz da landa sinkibani United States na England ge jahaza mada landa khibada miyoi ani mangkhre Muscat Juntar Oman gi samudra mapan da khamduna thamba tanker amada United States na missile kapsinduna landa bani haina singnaba amada miyoi ani thiba khangdre amasung miyoi ama sokre haina maritime official singna phongdorkhre British Maritime Security Firm ama oiriba Embrae na phongdor khibada missile kapsinduna landar khibadu Gulf region da United States na sathar kiba operation sing adugi saruk ama oiramgani haiki Iran gi hitangpam sing da athing bapina nabagi thawong amaga loinana United States na missile kapsinduna landar khiba oiramba yai hainasu British Maritime Security Firm aduna sengdok warol thamlakhi Marine traffic na thamlakpa warol amada United States na missile kapsin khiba tanker adu saruk kharadi amangata thokre hairi